Hello everyone. Ngasise ngari se pulap lokthokpane low flame da leitharaga tawa ama lobiraga ko aduga loina put lokthoktoine ngari se lawbu matamda onba matamda yamna kaino tawragadi tekpa khotpa yawebaduna tapna tawdragadi khara kaiba khotpa yawbado ngari se kaino ni pawa ama khatani aina lawjari se sumaina aidi lokthoga thameba ko machit charamdai kholamdai da lawbodo thabak yam silena ngak pothaba matamda haidare ne sangba matamda sumaina loina lokthoga adum hapchanbiba haidi yamna chaba mi gi oigera yamna chadaba mi gi oigera tawbada khara pulapti amuk lawbada kaino pharak taidana ko haidi hapna thakayam gi haptam gi dum lokthoga thamba haidare ne ko gi iromba gumba kai gumba oirasu kangsoi makta thasu aigi lokthoga thaktragadi nanan lawraga ingon yam hainadeba ko thakpa mi si yawi but ai oinadi hainadeba ko ayambana di lokthoknaraga thaknai ko ahansingnasu yam nungaidabane ba hainadabane ba ahansingsu ado isasu hainadeba ko adugi lokthoga oina thae ado sije lokthoga fasana sandhoga inghanbiba haitare ne ingdraga di sije manin kasalaga chothoga fungus kasalleba ko aduna sije manin yawbra ne yengine ba ko ado sumain taraga lokthoga thambase yamna nungai thaba ingang toba kanda thusu thuyeba adum morok mepa bu chaninge iroma bu thakninge kangsoi bu thakninge samthoga dum thakpiba yare dana ko haindi thabak to sitteba ngahak amuk thongamdai da machit amuk lawba dai kainom thamdai dong machit amuk lawba tawra leibado yamna waba haitare ne ko nuai tabdo matam yam mangbo adudagi sumaina ngahak pothabu oina haitare ne adum lokthokpiraga pulap hapsanbiraga inghalaga adum thameba ko ado mayam kai haini sum lawbiro kaina ga hairakpe aidi thapak yam sile khar lawbiro kaina hairakpa miga yawrusu lawge yai adubu pawam lawbada pawam ki paisa di laweba ko laknabani